Security Force ke punba kangbu amana haukiba irai numita Technopole District ki Sinam Village ta thiba humbagi thabak chathabada bom yauna khusu khulai kya Fagatpa Phagalaba polam sing adugi manungda magazine ka loinana 9mm pistol ama Russia na saba 7.62 mm gi pistol ama Sana kapa yariba motor ani IED bomb taramanga SLR gi kapa yariba marutara AK gi kapa yariba marutara insas rifle ki marukun manga hand grenade na ting yauri hairi Security Force na Technopole District ki border pillar number 73 amasung 74 gi tainaba mafam amadagi thiba humbagi thabak chathabada 12 bore pump gun ani single bore rifle ama hand grenade mari wireless set ani 12 bore gi maru humputara mari Fagatpa Ngamkhre hairi amaromda Security Force ki apun bakang bu amana ngarang Churasampur District ki National Highway 2 paringdal leiba kaprang amadi as Khwatlyan Khunda Saramba volunteer check post sing thugai kre police ki pau amagim inna matung inna hairiba check post ase Security Force na laisin khraba matung da miyam gi chathok kasinda khudong cha halei